ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯒꯤ ꯂꯩꯀꯣꯜꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯟꯗꯣꯏ ꯑꯃꯗꯤ ꯅꯣꯡ ꯐꯥꯗꯣꯛ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯏꯪ ꯁꯣꯛ 1963ꯒꯤ ꯇꯥꯡ 10 ꯊꯥ 11ꯗ ꯏꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤक ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯦꯟꯗꯣꯏ꯫ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯤꯁꯛ ꯃꯆꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯆꯍꯤ 9ꯅ ꯉꯥꯏꯔꯤꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯈꯤ, "ꯀꯌꯥ ꯁꯤꯜꯂꯤ ꯏꯃꯥ?" "1.5 ꯑꯗꯨ ꯈꯛꯇꯃꯛ ꯁꯤꯠꯄ? ꯀꯅꯥꯅꯕꯨ ꯂꯧꯕꯤꯒꯗꯒꯦꯅꯦ? ꯊꯦꯝꯗꯨꯅ ꯄꯤꯔꯝꯂꯕꯅꯤ꯫ ꯅꯧꯄꯥꯗꯤ?" "ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯑꯃꯨꯛ." ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯊꯃꯣꯏ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯈꯤ꯫ ꯆꯍꯤ 4ꯇ ꯉꯥꯏꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯥꯇ ꯅꯠꯇꯦ, ꯃꯈꯣꯏ ꯑꯅꯤꯁꯨꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯇꯒꯤ ꯄꯨꯟꯁꯤꯗ ꯅꯧꯅ ꯂꯨꯈꯥ ꯑꯣꯏꯍꯧꯔꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯛꯄ ꯃꯁꯤꯡ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯆꯥ ꯑꯍꯟꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯈꯜꯂꯛꯏ꯫ ꯅꯣꯡꯗꯝ ꯊꯤꯕꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯆꯤꯡ ꯀꯛꯄꯗ ꯅꯤꯡꯈꯥꯏꯈꯤꯗꯨꯅ ꯁꯤꯈꯤꯕ ꯆꯍꯤ 1 ꯍꯦꯜꯂꯛꯂꯦ꯫ ꯉꯔꯥꯡꯗꯒꯤ ꯆꯥꯔꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯣꯏꯗꯅ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯈꯤꯕꯅꯤ꯫ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯉꯝꯗꯅ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯊꯤꯖꯕ ꯍꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯗꯨ ꯈꯨꯜꯂꯛꯇ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯣꯜꯂꯨꯕ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤꯕꯅꯤ꯫ ꯄꯤꯁꯛ ꯃꯆꯥꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯄꯈꯥꯗ ꯄꯩꯁꯥ 15 ꯈꯛꯀ ꯂꯩꯍꯧꯕꯅꯤ꯫ ꯁꯦ, ꯊꯨꯝꯁꯤꯒ ꯄꯨꯁꯤꯟꯈꯣ, ꯏꯃꯥ ꯆꯪꯂꯔꯣꯏ꯫ ꯅꯧꯄꯥ ꯍꯧꯒꯠꯂꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯆꯐꯨ ꯊꯥꯡꯀꯠꯂꯝꯃꯨ, ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯅꯤ." ꯃꯈꯣꯡ ꯌꯥꯡꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯃꯥꯅ ꯍꯥꯏꯕ ꯈꯤꯕꯤꯛ ꯑꯃꯠꯇ ꯁꯣꯏꯗꯅꯕ ꯂꯥꯛꯅꯩ꯫ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒ ꯃꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯍꯥꯏꯍꯧꯏ, "ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯂꯝꯃꯗꯧꯅꯤ." "ꯍꯣꯏ ꯍꯣꯏ." ꯆꯩ ꯊꯥꯔꯕ ꯁꯒꯣꯜꯒꯨꯝ ꯄꯤꯁꯛ ꯃꯆꯥ ꯆꯦꯟꯆꯠ ꯆꯠꯈꯤ ꯀꯩꯊꯦꯜ ꯄꯥꯡꯅ꯫ ꯆꯠꯅ ꯈꯟꯕ ꯍꯧꯏ, "1.5 ꯁꯤꯅ ꯆꯦꯡ ꯆꯔꯥ ꯃꯈꯥꯏ ꯑꯃ, ꯄꯩꯁꯥ 15 ꯁꯤꯅ ꯀꯩꯗꯧꯕ? ꯊꯨꯝꯁꯨ ꯂꯩꯔꯝꯂꯣꯏ, ꯉꯥꯔꯤꯗꯤ ꯐꯔꯦ ꯊꯣꯛꯂꯕ ꯂꯥꯛꯀꯅꯤ꯫ ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯃꯣꯔꯣꯛꯁꯨ ꯂꯩꯍꯧꯗꯦ." ꯂꯨꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗꯗꯤ ꯁꯝꯗꯨꯅ ꯆꯠꯄ ꯌꯥꯗꯦꯁꯦ꯫ ꯃꯥꯒꯤ ꯕꯥꯀꯤꯗꯨ ꯊꯧꯔꯛꯀꯅꯤ꯫ ꯄꯤꯊꯣꯛꯂꯒ ꯑꯃꯨꯛ ꯂꯧꯁꯤ ꯍꯥꯏꯔꯕꯁꯨ ꯁꯨꯗꯦ꯫ ꯃꯥꯒꯤꯗꯤ ꯂꯨꯄꯥ 5ꯗꯒꯤ ꯁꯤꯀꯤ ꯇꯥꯕꯅꯤ, ꯀꯨꯏꯔꯕꯅꯤ꯫ ꯂꯧ ꯀꯨꯝꯂꯒ ꯁꯤꯡꯕ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯆꯣꯟꯗꯅ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯤꯅ ꯂꯧꯈꯤꯒꯅꯤ ꯃꯇꯥꯒꯨꯝ ꯐꯤꯖꯤꯗ ꯄꯨꯜꯂꯤꯕ ꯄꯩꯁꯥꯗꯨ ꯁꯠ ꯆꯤꯡꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯈꯣꯡꯊꯥꯡꯗꯤ ꯂꯦꯞꯇꯦ, ꯈꯜꯂꯛꯏ, ꯏꯁꯣꯔ ꯃꯥꯅ ꯀꯨꯕꯤꯕꯗꯒꯤ ꯁꯤꯠꯈꯤꯕꯅꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛ ꯃꯆꯥ ꯑꯅꯤꯒꯤ ꯃꯕꯨꯛ ꯊꯜꯂꯒꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯃꯆꯥ ꯑꯇꯣꯝꯕꯅ ꯍꯔꯥꯎꯒꯗꯕꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯅꯤꯡꯁꯤꯡꯂꯛꯏ, "ꯏꯃꯥ ꯍꯥꯎꯅꯤꯀꯣ, ꯑꯩꯈꯣꯏ ꯀꯩꯗꯧꯉꯩ ꯉꯥ ꯊꯣꯡꯅꯤ? ꯃꯃꯥꯡ ꯏꯃꯥꯈꯣꯏꯗꯤ ꯅꯨꯡꯇꯤꯖꯥꯏ ꯉꯥ ꯊꯣꯡ ꯆꯥꯏ ꯍꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯁꯨꯡꯊꯣꯡ ꯊꯣꯡꯗꯦ꯫ ꯏꯃꯥ, ꯂꯣꯏꯗꯤꯕ꯭ꯔꯥ? ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕꯣ꯫ ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤ, ꯌꯥꯝ ꯍꯥꯞꯄꯨ." ꯉꯁꯤꯗꯤ ꯃꯍꯥꯛ ꯆꯥꯔꯔꯣꯏ ꯈꯜꯂꯦ꯫ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯃꯥꯅ ꯌꯦꯡꯖꯕꯗꯨꯅ ꯍꯦꯟꯅ ꯄꯦꯟꯖꯩ꯫ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯁꯦꯒꯥꯏꯔꯕ ꯂꯣꯡꯗꯨ ꯈꯣꯜꯂꯒ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯊꯨꯡꯍꯟꯒꯦ ꯈꯜꯂꯤ꯫ ꯁꯣꯏꯗꯅ ꯃꯆꯥ ꯑꯇꯣꯝꯕꯗꯨ ꯍꯧꯔꯝꯂꯒꯅꯤ꯫ ꯃꯆꯦꯅ ꯆꯐꯨ ꯃꯩ ꯊꯥꯡꯒꯠꯂꯝꯂꯒꯅꯤ꯫ ꯄꯤꯁꯛ ꯃꯆꯥ ꯇꯞꯊꯕ ꯌꯥꯗꯦ꯫ ꯍꯥꯟꯅꯒꯤ ꯈꯣꯡꯊꯥꯡꯗꯒꯤ ꯈꯔꯒ ꯑꯃꯨꯛ ꯊꯨꯒꯠꯂꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯝꯂꯦ꯫ ꯄꯤꯁꯛ ꯃꯆꯥ ꯀꯅꯥꯒꯤ ꯗꯨꯀꯥꯟꯗ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ꯫ ꯐꯔꯦ, ꯆꯥꯎꯕꯜꯒꯤꯗ ꯆꯪꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯗꯨꯅ ꯃꯈꯣꯡ ꯊꯥꯡꯕꯗꯃꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯥꯀꯜꯒꯤ ꯍꯣꯇꯦꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯏ, "ꯍꯣ ꯏꯇꯩꯃ ꯄꯤꯁꯛ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ." ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯕꯒꯦ ꯏꯕꯨꯡꯉꯣ? ꯄꯩꯁꯥ ꯄꯤꯔꯝꯃꯨ, ꯄꯩꯁꯥ." ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯏ, ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ꯫ ꯍꯪꯂꯛꯏ, "ꯄꯩꯁꯥ ꯍꯥꯏꯕꯗꯤ?" "ꯇꯧꯔꯨꯅꯨꯗ ꯈꯤꯠ, ꯄꯪꯁꯤꯟꯅꯕ ꯍꯩꯕꯁꯤꯅꯕꯨ." "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ." "ꯑꯗꯨꯉꯩ ꯅꯆꯥ ꯁꯤꯗꯧꯈꯩ ꯅꯥꯕꯗ ꯂꯧꯈꯤꯕꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯣ?" "ꯃꯗꯨꯗꯤ ꯁꯤꯡꯈ꯭ꯔꯕꯒꯨꯝ ꯇꯧꯕꯗꯥꯏꯅꯦ ꯑꯩꯕꯣ." "ꯃꯊꯣꯏ ꯍꯥꯞꯇꯦꯅꯦ ꯏꯇꯩꯃ, ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯂꯨꯄꯥ 10ꯗꯨꯅ ꯊꯥ ꯑꯃ ꯂꯂꯣꯟꯖꯔꯕꯗꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯅꯤ? ꯂꯨꯄꯥ 2ꯗꯪꯗꯤ ꯍꯥꯞꯂꯛꯎ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ?" "ꯀꯥꯎꯔꯨꯔꯦ ꯏꯕꯨꯡꯉꯣ,
ꯑꯩꯗꯤ ꯏꯅꯦꯗꯨꯅ ꯅꯆꯥ ꯅꯥꯕꯒꯤꯕꯨ ꯍꯥꯞꯀꯦ ꯍꯥꯞꯂꯣꯏ ꯀꯨꯁꯤ ꯇꯧꯔꯛꯎꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯗꯨꯗ ꯌꯥꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯅꯅꯤ ꯋꯥꯒꯤ ꯄꯪꯉꯥꯏ ꯍꯥꯏꯅꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯁꯦꯜꯒꯤ ꯍꯤꯟꯁꯥꯞꯇꯤ ꯑꯩꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯤ ꯄꯣꯠꯀꯤ ꯁꯦꯟꯗꯣꯡꯅ ꯁꯦꯟꯒꯤ ꯁꯦꯟꯗꯣꯏꯅ ꯆꯥꯖꯕꯅꯤ ꯀꯗꯥꯏ ꯍꯥꯞꯂꯝꯃꯨ ꯉꯁꯤꯗꯤ ꯍꯥꯏꯔꯅꯨ ꯌꯥꯎꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯏꯇꯩꯃ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯗꯨ ꯌꯥꯕꯨ ꯅꯠꯇꯦꯗ ꯅꯨꯄꯥꯗꯨꯅ ꯐꯤꯖꯤ ꯄꯥꯏꯗꯨꯅ ꯇꯥꯟꯅꯩ ꯑꯗꯨꯗꯩꯗꯨ ꯄꯤꯔꯝꯃꯨ ꯀꯗꯥꯏ ꯇꯥꯟꯅꯗꯨꯅ ꯐꯥꯏ ꯃꯈꯨꯠꯅ ꯂꯥꯝꯒꯦ ꯇꯧꯏ ꯐꯤꯖꯤꯗꯒꯤ ꯁꯦꯜꯗꯨ ꯃꯁꯤꯗꯤ ꯂꯨꯄꯥ 1.5ꯇꯅꯤ ꯆꯦꯡ ꯋꯥꯟꯒꯦ ꯇꯧꯕꯅꯤ ꯆꯦꯡ ꯋꯥꯟꯅꯕꯗꯤ ꯂꯩꯕ ꯃꯤꯒꯤ ꯃꯔꯟ ꯁꯤꯡꯗꯣꯛꯅꯕꯗꯤ ꯂꯩꯇꯕ ꯀꯥꯟꯅꯗꯦꯗ ꯀꯗꯥꯏ ꯄꯤꯔꯝꯃꯨ ꯃꯤ ꯃꯃꯥꯡꯗ ꯆꯨꯞꯆꯅꯤ ꯃꯁꯤꯗꯗꯤ ꯍꯥꯏꯔꯅꯨ ꯏꯕꯨꯡꯉꯣ ꯏꯇꯩꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯦ ꯅꯆꯥꯁꯤꯡꯗꯨ ꯉꯔꯥꯡꯗꯒꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯉꯧ ꯉꯧ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯅꯥꯔꯣꯕ ꯍꯧꯒꯠꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯉꯁꯤꯒꯤ ꯆꯥ ꯐꯥꯎꯕ ꯊꯛꯇ꯭ꯔꯤ ꯀꯗꯥꯏ ꯄꯤꯔꯝꯃꯨ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯄꯩꯁꯥ ꯑꯉꯥꯡꯕꯤ ꯑꯃ ꯐꯥꯎꯕ ꯇꯣꯟꯕ ꯍꯩꯅꯖꯗꯦ ꯉꯁꯤꯒꯤ ꯈꯨꯂꯥꯡꯈꯥꯡ ꯀꯧꯗ꯭ꯔꯤꯕꯅꯤ ꯄꯣꯠꯅꯒ ꯄꯣꯠ ꯁꯤꯠꯇꯕꯅꯦ ꯁꯣꯠꯇꯅ ꯊꯛꯄꯁꯨ ꯍꯩꯅꯖꯗꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯏꯔꯟꯗꯨ ꯇꯥꯜꯂꯤꯕꯁꯤꯅꯤ ꯄꯤꯔꯝꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯃꯤꯉꯝꯖꯗꯕꯤ ꯄꯤꯁꯛ ꯃꯆꯥꯅꯤ ꯃꯥꯏꯊꯣꯡ ꯈꯦꯒꯨꯝ ꯂꯥꯡꯁꯤꯜꯂꯛꯈꯤ ꯃꯤꯂꯨ ꯏꯔꯥ ꯏꯍꯧꯔꯛꯏ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯉꯥꯡꯂꯩꯅꯅ ꯀꯥꯈꯠꯂꯛꯈꯤꯕ ꯀꯨꯆꯨ ꯏꯀꯥꯏꯊꯤꯕꯒꯤ ꯏꯆꯦꯜꯅꯤ ꯃꯤꯂꯨꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯂꯥꯏꯔꯕꯒꯤ ꯆꯩꯅꯥꯅꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯅꯤꯛꯂꯕ ꯈꯨꯠꯅ ꯐꯤꯖꯤꯒꯤ ꯆꯦꯠꯅ ꯄꯨꯜꯂꯤꯕ ꯂꯨꯄꯥ ꯇꯞꯅ ꯇꯞꯅ ꯊꯣꯛꯇꯣꯛꯄ ꯂꯥꯛꯅꯩ ꯉꯔꯥꯡꯗꯒꯤ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯇꯥꯟꯖꯔꯛꯄ ꯁꯦꯟꯐꯝꯗꯨ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯨꯃꯥꯡ ꯀꯥꯔꯕ ꯈꯨꯕꯥꯝꯗ ꯃꯁꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯆꯦꯡ ꯆꯔꯥ ꯃꯈꯥꯏ ꯑꯃꯒꯤ ꯃꯃꯜ ꯀꯔꯝꯅ ꯇꯌꯥꯡꯅ ꯊꯥꯗꯣꯛꯀꯗꯕ ꯅꯤꯡꯁꯤꯡꯂꯛꯏ ꯗꯣꯛꯇꯔꯒꯤ ꯑꯔꯣꯏꯕ ꯄꯥꯎꯇꯥꯛ ꯆꯥꯕ ꯐꯪꯗꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯋꯥꯟꯊꯕꯅꯤ ꯆꯔꯥ ꯍꯦꯜꯂꯝꯕ ꯌꯥꯗꯦꯀꯣ ꯏꯇꯩꯃ ꯉꯔꯥꯡꯗꯒꯤ ꯄꯤꯖꯕ ꯉꯝꯂꯛꯇ꯭ꯔꯤ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯁꯛ ꯃꯆꯥꯒꯤ ꯃꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯏ ꯇꯉꯥꯡ ꯇꯉꯥꯡꯕ ꯃꯥꯏꯊꯣꯡꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯏ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯄꯤꯗꯧ ꯂꯩꯔꯗꯤ ꯀꯣꯛ ꯍꯦꯛ ꯄꯤꯔꯛꯎ ꯅꯨꯄꯥꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯂꯨꯄꯥ 1ꯒ ꯄꯩꯁꯥ 65 ꯅꯤꯛꯂꯕ ꯈꯨꯠꯅ ꯅꯨꯄꯥꯗꯨꯗ ꯁꯤꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯀꯤ 1ꯒ ꯄꯩꯁꯥ 10ꯗꯤ ꯍꯌꯦꯡ ꯌꯥꯔꯕ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯁꯦꯜꯂꯨ ꯇꯥꯞ ꯂꯥꯛꯂꯒ ꯁꯤꯠ ꯅꯥꯜꯂꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯖꯤꯗꯨꯗ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯊꯨꯅꯃꯛ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯖꯤꯟꯈꯤ ꯀꯣꯐꯤ 1 ꯑꯂꯨꯆꯣꯞ 1 ꯍꯣꯇꯦꯜꯒꯤ ꯊꯣꯡꯖꯤꯟꯗꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯌꯥꯗꯨ ꯇꯥꯝꯅ ꯂꯥꯎꯈꯤꯕꯗꯨ ꯄꯤꯁꯛ ꯃꯆꯥꯒꯤ ꯅꯥꯞꯄꯗ ꯕ꯭ꯔꯖꯀꯣꯇꯤ ꯑꯃꯅ ꯇꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯒꯨꯝ ꯍꯟꯅ ꯍꯟꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯌꯩꯅ ꯇꯥꯔꯛꯈꯤ ꯀꯣꯐꯤ 1 ꯑꯂꯨꯆꯣꯞ 1 ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯃꯆꯥꯁꯤꯒꯤ ꯃꯃꯤꯡꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯁꯤ ꯑꯃꯨꯛꯀ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡ ꯐꯥꯗꯣꯛ ꯎꯅꯈꯤꯕꯅꯤ ꯂꯝꯕꯤ ꯂꯝꯃꯈꯥꯡꯗ ꯀꯨꯃꯥꯔꯅ ꯃꯥꯒꯤ ꯃꯆꯦ ꯂꯧꯕ ꯃꯕꯥꯏ ꯏꯕꯣꯜꯒ ꯃꯗꯨꯗ ꯃꯕꯥꯏ ꯏꯕꯣꯜꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ ꯀꯨꯃꯥꯔꯗ ꯅꯍꯥꯛꯁꯨ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯔꯥꯛꯎ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯤ ꯃꯗꯨꯗ ꯀꯨꯃꯥꯔꯅ ꯈꯨꯝꯈꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯍꯟꯗꯛꯀꯤ BAꯒꯤ ꯄꯔꯤꯈꯥ ꯑꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯇꯨꯅ ꯄꯥꯁ ꯇꯧꯔꯛꯄꯗꯨꯗ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯑꯆꯝꯕ ꯆꯥꯛ ꯆꯔꯥ ꯑꯃꯒꯤꯗꯃꯛꯇꯗꯤ ꯂꯥꯛꯄ ꯉꯝꯂꯣꯏ ꯏꯪꯂꯤꯁ ꯇꯥꯏꯞ ꯄꯥꯔꯇꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯏꯪꯂꯤꯁꯂꯥ ꯖꯔꯃꯟꯂꯥ ꯂꯥꯛꯇ ꯂꯥꯛꯎꯗ ꯏꯕꯣꯜꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯊꯣꯛꯂꯝꯃꯤ ꯊꯥ ꯈꯔꯒ ꯑꯃꯨꯛ ꯍꯧꯈꯤ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯃꯥꯔꯅ ꯑꯩꯕꯨ ꯄꯥꯔꯇꯤ ꯑꯃ ꯆꯠꯃꯤꯟꯅꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯧꯔꯩ ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯦ ꯃꯈꯣꯏ ꯃꯕꯥꯏ ꯈꯣꯏꯗꯅꯤ ꯀꯨꯃꯥꯔꯒ ꯃꯥꯒꯤ ꯃꯕꯥꯏ ꯈꯣꯏꯒ ꯂꯥꯞꯅꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 3 ꯑꯣꯏꯒꯅꯤ ꯃꯕꯥꯅꯤ ꯃꯁꯦꯟ ꯃꯕꯥꯏꯃꯛ ꯑꯣꯏꯖꯔꯕꯁꯨ ꯇꯣꯔꯣꯛ ꯈꯣꯏꯗꯥꯅꯅ ꯇꯤꯟꯅꯩ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯆꯍꯤ ꯂꯦꯡꯒꯥ ꯑꯃꯠꯇ ꯃꯣꯏꯒꯅꯤ ꯑꯗꯨꯕꯨ ꯏꯕꯣꯜꯅ ꯃꯆꯦ ꯂꯧꯈꯤꯕꯗꯒꯤ ꯃꯕꯥꯏ ꯊꯣꯛꯆꯈꯤꯕꯒꯤ ꯋꯥꯇꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯄꯨ ꯀꯨꯃꯥꯔꯗꯤ ꯏꯕꯣꯜꯗ ꯃꯤꯡꯒꯧꯒꯤ ꯋꯥꯐꯝ ꯊꯣꯏꯅ ꯈꯟꯗꯦ ꯃꯆꯦ ꯑꯗꯨ ꯃꯆꯥ 3 ꯁꯨꯔꯕꯅꯤ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯅꯃꯥꯒꯤ ꯚꯥꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯀꯧꯅꯩ ꯁꯤꯒꯨꯝꯕ ꯃꯤꯡꯒꯧꯁꯤ ꯀꯨꯃꯥꯔꯒꯤ ꯃꯍꯧꯁꯥꯒꯤ ꯁꯕꯥꯞ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯝꯂꯦ ꯏꯕꯣꯜ ꯃꯇꯣꯝꯗ ꯄꯣꯛꯏ ꯌꯥꯝꯅ ꯂꯝ ꯍꯦꯟꯅ ꯀꯦꯅ ꯍꯧꯔꯛꯄꯅꯤ
matamgi sinfam paiba nupani. Jwarna maru oiba sinfamni. Matam ama lau hingkhon yontholaga makutta lupa 4,500 kupaisen oiduna yamna gap sakaloina kaleja phurigei matamda Kumargi mache Banugi thamoi sumkhibani. Phanek khoidom setlibi mapok matang pharabi sayelabi Banubu ahanbu ubu maktada ibolsi sumatkhibani. Adum oinamak Banu nadi matamda pichak pikpa otlegum kuchu muba ibolbu ubada kiba pokhi yaba lekhide khak adubu hainai nupi oibigi amuktang pangthabi karamba matamda pangtharubano karamna Banugi thamoidu kathoklubano thajadana nongma mabani chenkre haiba pau takhi pausi tabada Banu khogi imung manung nong khongmugum kapnakhi. Banubu sema misaktu thiraga makoktu masung maribu thokna tugaini kasu hainaki mapa chautondi pausi hek tabada ising thanaki hai lawaida kes tawni icha masana yadana namduna phakibani haiduna khoren masa painaki. Adubu machin hangba chatluba matamdadi irai laina masana yanaduna chatlabani khumtoraki kari tawnaba ngamnakide. Adubu Kumargi mapanadi Banu sikre haiduna mari pumba thadatnaki. Ngasi macha 3 surabasi phawbada hanna yengnakidre atai di lona thupna adumak machangnai. Kumarga mabanina hek changkiba maktada makhogi mache Banudu macha atomba adu poraduna makok maru ipha phana phau suduna lairami. Kumarbu hek ubada kaurai kadaida chaluribano Kumar parikha haidoklabra. Kumarna khumki pass tawre chak chaba laklibani nakhogi sida makhoidi kadaida chatnaki leitabra. Machena hanglai nabaibura hoine Kumarna makha tarai jwa sanaba chakhibra kamal law mama wa haige baba koruso se mithai chakho law. Machena pokpa chahi 5 romta ngairiba angangdu chensilai magi mamagi makuttagi mithaidu lauraduna harauna chenkhi magi baba kauba. Kumarna lauki yamna thuna halakadabani ekhoi koiba yade. Macheda onsinkhi kamdawri nakhoidi phau chengdi leibra. Machena khumlai phau ka loikhiba tha 2 rom pharaklabani. China pidi sangam amakhak thauduna khagolaga samnaribani. Nabaine na tawribasina masi pumbasi hanna yingbiba nate aina nongmagi khagolaga chara tamna chaduna lairabani. Ngarang dangdi ngangmanbadagi masu yauna pukhatminarui mangon kachindagi sangbai likhaisi thui. Aingonda onsinduna haima ibungo wari de munaringeida phamju phamdare law mangonda pothau law. Aikhoi mangonda kakhatle Kumarna mache khoigi chawrba una sabak ka mangagi lekhan taba jumjau adugi yumthak adu magi lawraba mamit aniduna leiduna amuktang koina yengruraga hairai. Ipha phariba yum asi semjanbidabadagi nong yurene se uwa pumba ngamna lekang chare phana sathina tanba nupa haibaduni. Machena oktuna kumlai madunaka chanaba nate magonda naha nongmagi nongshituda mahakju khanglabani bora tuptuna khangba adubu nongalaga adumak makau thoki. Kumarna hai ma makoi hek lekhidangaidagi magi maning tamba haibadu oikhrene phai madani wajagadaba. Hojikpu masina hek tukiba thoklaba amamuk saba ngambagi wa leitrabani. Asumna machin mokpa samtha pangangda ngangnai ai tumina taduna lei. Matamsida Kamalga magi babaga thonganda changminarakpa ui. Thongandagi
hꯧna ibolna magi chauraba ngauraba jaton utuna kauri nakhoi lakpa kayang kuire Kumarna khungki phana kuire pung amadum pharamlani akhoi chak chaba laklibani kari karino sil langgadaba tawrasine pung 12 tasilakle machena mabaido onsinduna angangsingdi chak chaba lakli kari henjang thonggadoribano kari matasu leite mabaina mangon kankhatlaga hairi arai hekta thongo chalo iruzaroro thengkhragani ai phau subasi amukta lusilukige se angang si dum ngaihakta pamlamu angang pisillami namduna mabaina angang pamlaga hairi is ngasi na khoi lakpasidi kari pijani madu tabada Kumarna panthaba tawduna khumlai ngasidi English tai party tawdaba yade wasi tabada mabai makokta baja tawgum thoki hairi sen sumana amata paide ngarangdagi pat hektatli kamdausiga Kumarna thausadana khungki lakpra pubura ngasi nomagidi ibol bibla suki matutu lauki hai lupa kun manga da piro kari no khara lainanaba lupa kun manga haiba wahi tabada phauchu khongda phau surumbi banu phau suba lepki saurana suk thadaraga khumlai aigondu lupa kun manga haiba aidi karaidagi ibolna irai laina khungki nahan nongma aina pikhibu lupa kunthadudi banuna kumlai numit 10 muki mamangda migi sindon thumdon chingnanaba pirambudubu hojikta pakhat pirakliba kunthaduna konadaduna makha thangbagi ibok chawbi khoigi lupa ama makhai tonduna lehauribani aina ka paisa amagi man chathou pot nate farene kotha hek ngangi basinabu ibolna saurunana waten silli makok khotuna soli is kamdausigge thabak soigadabudu ubada Kumarna nosilai nakhogi dudi chatnaba yararoi pungsi yamna thingjin khare karam kanda thonglaga chagadoribno haiba pungdi 12 makhai tasingre pubra lakpra ngarang ngahanda lupa jamni changa lawi haibadaine maduga mafam khangpot natare amagi khara sel haibasi mathong khangdaba janida makhong yamkraba is lupa kumanga mutang thina upai sidi ibol waji haraga makok pangkhota khotli aidi ngasai makai waga maset amata ngangda makai tumin tarammadagi tawnarliba irang adu ubadagi ontokna chaningakle kari nungi Kumarna haiba induna laksamnibuno khanki asumna ngahak tumin lainaraba matungda ibolgi thauraba mamit aniduna mangon kachindagi phau sangbaida uki hairamlaga kukabi kapladuna magi nupida onsilaga lauki hey taribra wa hagi law phau sangbaiji taithokro ngairabani madu tabada banudu manaton chapumuk lauthokladuna saurunna khumlai nungai bireda ko hare phau sangbaisi makak leibasida amuk ingsin birakliba nasa mayamsi kadaidagi kari pijagi hairibano wasi yamna nganakreda ibolna sauna kumlaki makha taki angang singdi ngaidun leire mi pakna law haiba yaba nate nong phadok lakpasida ontokna wa khangkide nangsima ngangnaribudu tabada ai humang anapi kangi aigi jebta yauriba lupa kundu itomta tatna yengi madu pi khasra khali adubu Kumarnadi karisu thawa sadana leithokli magi lupa kunmu yauribani masedu amuk khumlaktare phau suba lusilaga imungda changki phi mate amatang makok kumboi lakpoi tawraduna thuna mamangi yum pareng lairibaduda chatki ngaihak leiraga lupa kunmanga khak puraduna lai madu piraga hairi se lupa kunmanga si ibemandagi puraklibani hayengmak pige haramlibani leitraba kandana nupini haiduna aigona kit hekta namba sen thum khara phangningaiduna aibu uhanningdaba
Kaiꯗꯧꯒꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯈꯔ ꯐꯪꯂꯤꯉꯩꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯊꯣꯛꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯑꯆꯤꯟꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50-100ꯗꯁꯨ ꯁꯤꯟꯅꯕꯤꯕ ꯌꯥꯏꯗꯅ. ꯐꯧꯀ ꯇꯥꯏꯕ ꯌꯥꯕ ꯅꯠꯇꯦ. ꯅꯆꯥ ꯃꯌꯥꯝꯁꯤ ꯀꯔꯤ ꯆꯥꯅꯤ? ꯍꯌꯦꯡꯃꯛ ꯁꯤꯡꯅꯅꯕ ꯍꯣꯠꯅꯧ. ꯏꯕꯣꯜꯅ ꯋꯥ ꯇꯦꯟꯁꯤꯜꯂꯤ. ꯐꯔꯦ ꯅꯪꯅ ꯍꯦꯛ ꯀꯣꯊ ꯉꯥꯡꯕꯁꯤꯅ ꯁꯩꯇ. ꯂꯨꯄꯥ 15ꯁꯤꯅ ꯀꯔꯝꯅ ꯁꯤꯟꯕ? ꯃꯈꯥ ꯊꯪꯕꯒꯤ ꯄꯣꯠꯇꯨ 15ꯗꯒꯤꯗꯤ ꯇꯥꯔꯔꯣꯏ ꯍꯥꯏ ꯃꯥꯜꯂꯦ. ꯑꯇꯩ ꯊꯤꯔꯨꯒꯗꯕꯁꯨ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ. ꯊꯥꯎ ꯊꯨꯝ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯨꯄꯥꯁꯤ 50 ꯃꯨꯛꯇꯪꯅꯒ ꯁꯤꯜꯂꯕꯗꯤ ꯍꯦꯛꯇ ꯃꯁꯛ ꯊꯣꯛꯀꯗꯧꯅꯤ. ꯈꯪꯗꯦ ꯅꯪꯅ ꯊꯣꯛꯄ ꯁꯤꯜꯂꯣꯅꯦ. ꯇꯪꯈꯥꯏ ꯄꯤꯔꯝꯂꯒ ꯁꯣꯠꯄ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ? ꯄꯨꯡꯁꯤ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ. ꯀꯨꯃꯥꯔꯅ ꯃꯕꯥꯏꯕꯨ ꯊꯧꯏ. ꯃꯕꯥꯏꯁꯨ ꯑꯉꯥꯡ ꯊꯅꯝꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯊꯣꯛꯈꯤ. ꯃꯆꯦꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯏꯔꯨꯖꯕ ꯊꯣꯛꯈꯤ. ꯑꯉꯥꯡ ꯑꯆꯧꯕꯗꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ. ꯌꯥꯏꯃꯗꯨꯅ ꯃꯃꯥꯒꯤ ꯏꯔꯨꯖꯕꯗ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯀꯨꯃꯥꯔꯅ ꯑꯇꯣꯝꯕꯗꯨ ꯄꯝꯍꯧꯏ. ꯃꯪꯒꯣꯜꯗꯨꯗ ꯑꯩꯈꯣꯏ 3ꯗ ꯃꯉꯥꯏꯍꯧꯔꯦ. ꯀꯨꯃꯥꯔꯅ ꯃꯇꯝꯕꯥꯛꯇ ꯑꯉꯥꯡꯗꯨ ꯄꯥꯡꯈꯠꯂꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯔꯗꯨꯅ ꯏꯁꯩ ꯉꯪꯂꯛꯏ. ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯐꯨꯝꯀꯠꯂꯨꯔꯕ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯇꯥꯅ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯈꯤ. ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯗꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ.